ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯃꯨꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ Triplet Brothers Volume 2 ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠꯊꯥꯕꯤꯔꯛꯄꯤ ꯃꯤꯌꯥꯝꯅ ꯀꯣꯃꯦꯗꯤ ꯔꯥꯏꯇꯔ ꯍꯥꯏꯔꯒ ꯍꯦꯟꯅ ꯁꯛꯈꯪꯕꯤꯔꯤꯕꯤ ꯁꯛꯅꯥꯏꯔꯕꯤ ꯑꯏꯕꯤ Aroja Thokchom ꯋꯥꯔꯤ ꯑꯁꯤꯒꯤ Volume 1 ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯇꯥꯅꯈ꯭ꯔꯦ ngasikhak anauba tabi boiragadi volume 1 mamangda hapsakrabani madumak sek tawbinaba ningsingjari ningsingjaba amadi wari asi hauzik leiriba amadi leikidraba kana amataga mari leinajade inkhalakliba angang nabisingda hena dedicate tawba warini wari asida sizinariba dialogue sing matau tambiganu afabadudang lokhatpiu phattabasingduna lapna thambikho wari asigi plot ama sagalaknabu honabada miyamgi pukning ngahaktang oiragasu nungaigadra haiduna sagatchagiba dialogue amadi thodok singaktani wari asibu mayamgi naukung yaunabu honabada aduki matik wana honabirakpa Jacop versus Rojer haina mingthonba WhatsApp group amadi Facebook page ki member singbu hainingai leitana thagatba phongdokjari amadi page asimaki admin noibiriba Jasperna asowa mateng pangbiraki hosik miyamda sinajare tangkak naiba wari oina saknairebi aibi Aroja Thokchom gi Triplet Brothers Volume 2 Marcia aigi reply piramo Marcina yam sayet narakano nasakto fajarasune hosik matamda cycle thoba nangbu kanana pambidorige enina bhai yare henangsu mi nungai heba mawalawdi sumdro hauzik matamda bu sakna sayabro thire sune crorepati da leigani laira sutatnaba salamala khan manbu mongoda leidu saru nupaduna oh nangna nahangi aina haiba yadrisidi cycle thobairo Marcina ha yo nokpu noksaningida nati bungo nupi amatana ne hauzik matamsida nangumse pambiroi talaktuda Marcibu yamna pamjaba nupa thoba koba masu lai Marcia tuition sudi tharbo thare namana baro nati eni gi saini okay adudi yum phau drop toromage yai back to ubada hana yaramdrasu khuduk yani bai mongni thobana friend adudi somgi cycle du da thinbiro ne aina aikoi sai si back si thinjaramage jackson amta ngai biko Enisu Marci amadi thobagi wangangduda ikaisu ikairi sausu sauningbe Enina Jackson salasira Jackson ngaiko ai form da togi phone du loudspeaker thadoi Jackson bhai ai bag tu wai gina wai khraga bada thamdobo bhai thamdi aigi manaba thoba koba ma aikoi yumna bada lei mana amta thoge na pukibani okay bhai tham back them the Gumtabironim Tobasu, Marcisu, Ikaivan Lori, Upilate, Gumtare Jackson cycle to Kamaga back to starting on me. Jackson dear law Marcina Any Queenie Punatonga Kaino Hybridisibu Ha ID Agi side and drop to Dramage Some songi a wipe at home passe, tow by there. I say, cycles at home in Laminer. Any law any su to home country Marci do ikaibana mamai do red way any su upai later bagi back to tokane any na bhai chalamage Marcina Jackson thoba cycle do dip with the thambiramo 37k people cycle ne hela gi cycle nate okay bye Jackson na any bu makoi gi thongkal mapada thambirame Jackson Salukige Enina Hoi Saunago Saudi Tinbirakpaki thank you Welcome No yum say yampase Amukasu thank you Adudi Amukasu welcome Ado number Priakira Enina 9615-270-844 Jackson Okay thanks Salukige Enina Hoi Lehoreko Jackson do harau hale Magi kada hek yawga message thazali Yum yawi Jackson lo Nitradi kana oidino Dimanyam lay bro
ꯑꯗꯨꯏ ꯅꯠꯇꯦꯗ ꯁꯨꯝ ꯍꯪꯕꯅꯤ ꯑꯗꯣ ꯅꯪ BF ꯂꯩꯕ꯭ꯔꯣ ꯑꯩꯕꯨ ꯅꯣꯡꯇ ꯁ꯭ꯀꯨꯜꯗ ꯅꯨꯄꯥ ꯀꯅꯥ ꯀꯧꯅꯒꯦ ꯇꯨꯏꯁꯟꯗꯁꯨ ꯃꯉꯥꯏꯔꯦ ꯀꯅꯥꯝ ꯀꯧꯔꯝꯃꯣꯏꯗ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦꯕ ꯑꯗꯣ ꯀꯅꯥꯅ ꯈꯪꯅꯤ ꯃꯤꯒꯤ ꯂꯣꯟꯅ ꯅꯨꯡꯁꯤꯖꯕꯒ ꯂꯩꯔꯝꯃꯗꯤ ꯇꯥꯂꯛꯇꯨꯗ ꯃꯄꯥꯕꯨꯡ ꯆꯪꯉꯛꯏ ꯖꯦꯀꯣꯞꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯆꯠꯈ꯭ꯔꯒ ꯕꯥꯏꯛ ꯊꯧꯔꯒ ꯂꯩꯁꯤꯅ ꯀꯝꯗꯧꯔꯤꯕ ꯁꯩꯁꯥꯔ ꯂꯧꯕ ꯆꯠꯄꯅꯦ ꯑꯗ ꯁꯟꯗ꯭ꯔꯦꯝꯕꯤꯅ ꯄꯨꯔ ꯂꯥꯛꯑꯕ ꯁꯩꯁꯥꯔꯗꯨꯗꯤ ꯀꯗꯥꯏ ꯌꯣꯟꯊꯣꯛꯃꯕ ꯗꯦꯕꯗꯥꯁꯇ ꯂꯦꯝꯐ꯭ꯔꯤꯗ ꯄꯤꯊꯣꯛꯑꯝꯃꯦ ꯍꯦ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯂꯧ ꯆꯠꯂꯣ ꯃꯥꯏꯗꯩꯗꯤ ꯉꯝꯖꯔꯣꯏꯗ ꯄꯥꯕꯨꯡ ꯆꯧꯗꯧꯅ ꯅꯨꯄꯤ ꯅꯤꯔꯣꯟꯕꯒꯗꯤ ꯑꯩꯗꯤ ꯇꯜꯂꯦꯃꯦ ꯄꯥꯕꯨꯡ ꯃꯁꯤꯅꯦꯕ ꯆꯪꯁꯤꯜꯂꯒ ꯂꯨꯈꯝꯗ ꯐꯛ ꯊꯥꯏ ꯈꯨꯠ ꯁꯥꯒꯗꯤ ꯌꯥꯎꯅꯔꯣꯏꯁꯤꯗ ꯑꯍꯜ ꯑꯣꯏꯔꯛꯇꯣꯏꯅꯤ ꯀꯥꯎꯅ ꯁꯦꯕꯥꯗꯣ ꯅꯅꯥꯏꯅꯅꯤ ꯇꯧꯗꯣꯏꯁꯦ ꯍꯦ ꯅꯆꯤꯟꯗꯣ ꯅꯨꯄꯤꯗꯧꯅ ꯀꯟꯒꯤꯅꯨꯅꯦ ꯅꯨꯄꯥꯗꯤ ꯅꯨꯄꯥꯗꯧꯅ ꯍꯤꯡꯉꯨꯅꯦ ꯄꯥꯕꯨꯡꯒ ꯌꯦꯡꯅꯕꯗ ꯑꯩꯗꯤ ꯅꯣꯛꯈ꯭ꯔꯤꯞ ꯅꯣꯞꯄꯦ ꯍꯥꯏꯔꯤ ꯅꯁꯛꯇꯨꯒ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯕ ꯏꯊꯟꯇ ꯄꯣꯛꯄ ꯋꯥꯔꯜꯁꯤꯗ ꯇꯤꯟ ꯑꯦꯁꯇ ꯅꯝꯕꯔ 1 ꯇꯥꯔꯤꯕ ꯑꯩꯕꯨ ꯌꯦꯡꯅꯤꯡꯗꯦ ꯀꯥꯏꯅ ꯌꯦꯡꯗꯦ ꯌꯥꯔꯣꯏ ꯁꯦ ꯄꯥꯕꯨꯡ ꯁꯦ ꯑꯝꯇ ꯌꯦꯡꯉꯣꯃꯦ This is my room. You get out. ꯖꯦꯀꯣꯞꯁꯨ ꯃꯥꯅ ꯇꯟꯗꯅ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯏ ꯅꯣꯡꯁꯥꯁꯨ ꯃꯌꯥ ꯀꯨꯝꯕ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯎꯄꯥꯏ ꯂꯩꯇꯕꯖꯥꯠꯅꯤ ꯃꯃꯥꯁꯤ ꯑꯃꯨꯛ ꯆꯪꯉꯛꯏ ꯑꯕꯦꯝꯅ ꯁꯅꯥ ꯆꯔꯥ ꯋꯥꯜꯂꯨ ꯂꯥꯛꯑꯣꯗꯅ ꯃꯣꯝ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯆꯥꯛ ꯈꯤꯇꯪ ꯈꯥꯛꯑꯝꯕꯒꯤ ꯏꯁꯧ ꯂꯥꯡꯉꯤꯕ ꯏꯆꯥꯅ ꯆꯔꯥ ꯋꯥꯜꯂꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯨ ꯍꯦ ꯂꯥꯛꯑꯣ ꯑꯣꯝꯂꯦꯠꯀ ꯌꯥꯎꯔꯕꯅꯤ ꯖꯦꯛꯁꯟ ꯃꯃꯥꯅ ꯉꯥꯡꯕꯒ ꯇꯥꯗꯉꯩ ꯑꯦꯅꯤꯒ ꯃꯦꯁꯦꯖ ꯀꯟꯅ ꯊꯥꯅꯔꯤ ꯑꯦꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯔꯛꯀꯦꯀꯣ ꯏꯃꯥꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯔꯨꯒꯦꯕ ꯖꯦꯛꯁꯟ ꯑꯍꯣꯏ ꯁꯪꯉꯀꯥꯟꯗ ꯊꯥꯔꯛꯑꯣꯀꯣ ꯑꯦꯅꯤꯅ ꯖꯦꯛꯁꯟꯗꯨ FB ꯑꯃꯨꯛ ꯍꯥꯡꯉꯤ ꯍꯦꯛ ꯍꯥꯡꯕꯒ ꯃꯥꯔꯁꯤꯒꯤ ꯁ꯭ꯇꯦꯇꯁ ꯑꯃꯨꯛ ꯎꯔꯦ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯑꯩꯅ ꯂꯥꯟꯗꯤ ꯂꯥꯟꯈꯤꯗꯕꯅꯤꯀꯣ ꯑꯩꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯏꯃꯥꯟꯅꯕꯤꯒ ꯈꯪꯅꯕ ꯉꯝꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯁꯦ ꯅꯝꯊꯥꯛꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗ ꯈꯪꯉꯦ ꯄꯣꯁ ꯑꯁꯤꯒꯤ ꯂꯥꯏꯛ 270 ꯀꯃꯦꯟꯅ 500ꯅꯤ ꯖꯦꯛꯁꯟꯅ ꯀꯃꯦꯟ ꯇꯧꯏ ꯀꯅꯥꯅꯣꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯅꯃꯥꯟꯅꯕꯤ ꯀꯣꯏꯈꯤꯗꯨꯕ ꯑꯁ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯁꯨ ꯄ꯭ꯔꯥꯏꯖ ꯄꯤꯕ ꯌꯥꯕꯖꯥꯠꯅꯤ ꯅꯠꯇ꯭ꯔꯣ ꯄꯦꯝꯃ ꯖꯦꯛꯁꯟ ꯀꯃꯦꯟꯗꯨ ꯄꯤꯔꯒ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯕꯦꯝꯅ ꯍꯩꯃ ꯀꯩꯅꯤꯒꯦ ꯁꯤꯗꯤ ꯁꯅꯥꯎ ꯀꯩꯅꯣ ꯃꯣ ꯈꯪꯕꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦꯃꯤ ꯅꯪꯅꯦ ꯐꯣꯟꯗ ꯐꯣꯂꯥꯏ ꯆꯨꯒꯅꯨ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯖꯦꯛꯁꯟ ꯑꯁ ꯃꯣꯝ 4G 5Gꯒꯤ ꯃꯇꯝꯅꯦ ꯍꯧꯖꯤꯛꯁꯦ ꯅꯣꯏꯒꯤ ꯀꯂꯔ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄꯩ ꯃꯇꯝꯗꯨ ꯅꯠꯇꯦ ꯑꯗꯣ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦꯕ ꯆꯥꯛ ꯈꯤꯇ ꯆꯥꯒꯦꯕ ꯏꯁ ꯍꯧꯖꯤꯛꯇ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯗꯥꯏꯅꯦ ꯅꯪꯕꯣ ꯅꯪꯅꯦ ꯉꯥꯎꯗ꯭ꯔꯨꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯅꯣꯏꯒꯤꯅꯦ ꯐꯦꯁꯕꯨꯛ ꯍꯥꯏꯕ꯭ꯔꯥ ꯕꯀꯥꯀꯨꯠ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯄꯥꯏꯕ ꯅꯨꯄꯥ ꯅꯨꯄꯤꯉꯩꯁꯦ ꯁꯨꯅꯤꯡꯗꯕ ꯅꯪꯒꯨꯝꯕ ꯉꯥꯛꯇꯅꯤ ꯃꯣꯝ ꯑꯩꯒꯤ ꯃꯣꯝꯅꯤ ꯍꯥꯏꯕꯗ ꯁ꯭ꯇꯦꯟꯗꯔ ꯈꯔ ꯂꯩꯌꯨꯕ ꯑꯁꯤꯕꯨ ꯀꯔꯤ ꯄꯥꯝꯗꯅ ꯂꯧꯔꯤꯅꯣ ꯈꯪꯗꯦꯃꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯕꯨ ꯃꯁꯛ ꯍꯥꯏꯔ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯂꯤꯃꯤ ꯅꯨꯄꯥ ꯊꯣꯛꯄꯗ ꯄꯩꯁా ꯄꯥꯏꯕꯗꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕ ꯄꯥꯕꯨꯡꯅ ꯀꯥꯏꯗꯩꯅꯣꯃꯤ ꯂꯩꯅꯨꯡꯗ ꯂꯩꯗꯧꯕ ꯆꯅꯨꯔꯥ ꯑꯐꯣꯠꯄꯤ ꯑꯃ ꯂꯧꯗꯨꯅꯅꯦ ꯑꯩꯁꯦ ꯍꯦꯛ ꯐꯥꯎꯗꯉꯩ ꯂꯩꯔꯤꯕꯅꯤ ꯃꯣꯏꯒꯤ JB ꯍꯥꯏꯕ꯭ꯔꯥ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩ ꯍꯦꯟꯒꯦꯕ ꯍꯦ ꯅꯪꯃꯅꯦ ꯅꯄꯥꯒ ꯆꯞ ꯃꯥꯟꯅꯩꯗꯒꯣ ꯏꯕꯨꯡꯉꯣ ꯑꯃꯁꯤ ꯃꯌꯥ ꯀꯨꯝꯈꯤꯕꯗ ꯉꯥꯏꯔꯤ ꯅꯪꯒꯤ ꯂꯤꯂꯥ ꯑꯃꯨꯛ ꯌꯦꯡꯅꯤ ꯈꯟꯕꯗꯅꯦ ꯑꯩꯁꯦ ꯕ꯭ꯔꯤꯟꯗꯥꯕꯟꯗꯅꯦ ꯂꯥꯏ ꯅꯤꯡꯕ ꯑꯣꯏꯅ ꯆꯠꯅꯤꯡꯉꯦ ꯆꯠꯂꯨꯅ ꯀꯅꯥꯅ ꯊꯤꯡꯒꯦ ꯄꯥꯕꯨꯡꯅ ꯌꯥꯗ꯭ꯔꯁꯨꯅꯦ ꯑꯩ ꯍꯥꯏꯅꯕꯤꯒꯦ ꯃꯣꯝꯒ ꯀꯥꯏꯅꯕ ꯉꯝꯗꯕ ꯀꯥꯏ ꯁꯔꯗꯥ ꯀꯥꯄꯨꯔꯗꯨ ꯄꯣꯔꯛꯑꯒ ꯃꯃꯥꯡꯗ ꯂꯦꯞꯍꯜꯂꯗꯤ ꯃꯣꯝ ꯅꯪꯅꯦ ꯈꯨꯗꯛꯇꯅꯦ ꯗꯥꯏꯚꯣꯔꯁ ꯇꯧꯕꯤꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅꯅꯦ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯇꯨꯃꯤꯟꯅ ꯕ꯭ꯔꯤꯟꯗꯥꯕꯟ ꯆꯠꯍꯧꯔꯣ ꯍꯦ ꯈꯗꯥꯡ ꯐꯔꯤꯕ ꯑꯗꯨꯃꯥꯏꯅꯅꯦ ꯇꯧꯊꯣꯔꯛꯄꯗꯁꯨ ꯃꯤꯠ ꯊꯨꯞꯍꯜꯂꯣ ꯁꯨꯅꯤꯡꯗꯕ ꯀꯇꯟꯁꯤꯗꯤ ꯍꯧꯖꯤꯛꯇꯒꯤ ꯅꯔꯦꯜ ꯑꯗꯨꯛ ꯇꯟꯕ ꯈꯗꯥꯡꯗꯪ ꯂꯤꯡꯕ ꯅꯪꯅ ꯑꯣꯏꯔꯛꯇꯣꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯑꯣꯏꯔꯛꯇꯣꯏꯁꯦ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟ ꯈꯪꯕ ꯇꯧꯕꯗꯣ ꯑꯗꯨꯅꯤ ꯏꯃꯥ ꯏꯄꯦꯝꯃ ꯃꯃꯥꯒꯤ ꯃꯃꯥꯡꯗꯕꯨ ꯗꯥꯟꯁꯀ ꯇꯧꯋꯦꯃꯤ ꯑꯃꯨꯛꯇꯣꯏꯕ
Mama Bimsu, Nangnabaya Rikanbadagi Tokre. Somdana, Nupiani do Pondawari Kanasanari. Enina. Bye. Nang status to Yamno idea. Marcina. Asumba Habegi, no idea. Enina. Bye. Nang into the Kalakpamale. Marcina. Iwasumun Biraga, Kalakpamale, na Batananga Piradana. No Puno sending he. Enina. Isam Natina Basida, Atuk Lan and Lord Dina. Jackson do Aiga Quinarni. Mana proposed to Tasu, I know Toguni. Aduga Quinani. Nangaduga Habano. Marcina. Koyu. Natik Leragana. I shuna, Nangia Binas to Koibangam Traba, Marcina take Hangilu. Enina. Ha yo. Abinasna, Nangatina was saying Ashida. Mana Roya Virani. So I behave. Passive, large within a beer. No papa Sapaido, Palm the Shogna, Namagi Hotel to Guinea, Glass Amusolo. Marcina. Napana Tikadar Regana Pongiro, Huran Bemesa, Adunani, Migi Moa Pau Munbangam Libido. Napado, Paisam Harpain, Zil the Lady, Namaido, Maido, Ikai, Enina. Lars with the Vinanga, Orison of Limdi. Tame, no light about third class Masendo, Queno. Thick name banana, Takaki Kangino. Tame, O Contele Pia, Yumlake Imataduga. Enidu Pontamgre, Marcidu, Soning Boy, Ikai Boy, Ani Pulaga, Tawai Sakna Kapame. Ngasi ay na mistagi ay ana nusinungol da kong daray ay nang budi nusiba ni ko Jackson nang nila na lawkiba do adumakni ay napamsabaso nang nakang pumatamda ay bukya dawaraw gani ay sukhangi adubu nang gisanging do ay ang piyante ay dilaribin na ay gisana ba nupada lay ni haibin na tro nang na larabasado na ay bunusi harap do Marcidu Pendaba, Mamangi Wari Mayama Maningsing Laga Gable. Wakalda Asum Naningsingli. Ayamaga relations later. Please, Yaragadi Mangoni Latupio. Hoy, ID Mabuki Supamdi. Mana proposal opening. Yagi Sukandida. Thanks. Adadi Emuselukigo. Leuraki. Marcy, Ningsing Kapseri. In here. Nangsu, ay wari loy ni Kanglibani. Nasi, nang uliban na dose. Ay, ngagtabang kamte. Abinasu kang nariba. Aduga, Jackson Sukoy Kaliba. Taubadi, Hanayagi yari. Nisasay na nong tagaw po na dabani. Numituda, Jackson Gimamangda Lenabani. Taubabu Pamlubanate. Pare, ngasidagi nakoy loy na. Lahap na ipambagi sa tro ay matiksadaba yate. One day, noibu ay na laman kumakini. Asumbado, matamda na takikini. Somdana, Enina. Larabi mabu ka na napambido nyo. Saktado ka, kante, Jackson ga waridam sanaki. Phone to ba ni, adubo waiting lay. Minitra hela faw waiting lay batuda, Enidu sauling manalore. Enina, nupi tara koy gira, kun koy gira. Aina namdana layni. Aina class 3 dagi pamsirakpa, ngausirakpa nang kaktini. Kante, Mrs. Tum Tasanki. Nusiba masak hangjadrivi aise. Nasidi thamoise irang langi. Masibu kaygino Jackson. Kangladi amukta haibiro. Somdana Jackson. Nati, nangsu kaidawi tholino haibani. Matungdana gari gamta wahalo. Aina nangse kaya da thazana. Aigi bag atang basi ga piri ne bana. Dib. Bhai, ai soi kreba. As mai thoba hai brokino. Ma pa pi se. Zukol amta saroi dong. Asai phau dine hai mi ne. Ma pu sena tana. Nupi mamang de ga gap ka tau ler dana. Jackson. Phibam duga di he duga ne. Korea gi sukan dana ne. Solek na berona akan sabado. Yam nei ba sabado. Ade mal. Paktrasu phibam nei ba. Overacting wizardsu South ki hero sabada pagtoba ina torodi pagtoba natroba adubadi tongkurs ki masani tana Jackson ga tipka waring hak sanaraga phone du thammi hek thambaga message am lerambadu hangto ga pai Jackson hoska ne pisidina nusi haitingai dana
ꯃꯈꯣꯏꯅ ꯑꯦꯛꯇꯤꯡ ꯍꯦꯟꯖꯜꯂꯦ ꯍꯦꯔꯥ ꯑꯩꯁꯨ ꯈꯥꯏꯗꯠꯀꯦ ꯃꯥꯔꯁꯤꯒꯤ ꯃꯃꯥꯡꯗꯅꯦ ꯂꯦꯟꯅꯒꯦ ꯃꯦꯁꯦꯁ ꯔꯤꯄ꯭ꯂꯥꯏ ꯈꯪꯗꯤꯌꯦ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯑꯃꯗꯁꯨ ꯐꯣꯂꯥꯏ ꯆꯨꯕꯤꯅꯤꯅ ꯈꯨꯗꯛꯇ ꯔꯤꯄ꯭ꯂꯥꯏ ꯍꯦꯛꯇ ꯄꯤꯔꯛꯏ ꯑꯁ ꯅꯨꯄꯥ ꯅꯪꯅ ꯈꯪꯗꯅ ꯅꯨꯄꯤ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯖꯦꯛꯁꯟ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕꯩ ꯑꯣꯏꯔꯝꯅꯤ ꯅꯠꯇ꯭ꯔꯣ ꯑꯦꯅꯤꯅ ꯑꯗꯨꯅꯦꯕ ꯑꯗꯣ ꯃꯥꯔꯁꯤꯗꯣ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯌꯥꯝ ꯊꯤꯅ ꯆꯩꯔꯛꯏ ꯑꯩꯗꯤ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯝꯇꯁꯨ ꯈꯨꯝꯖꯗ꯭ꯔꯦ ꯑꯗꯨ ꯍꯦꯛ ꯍꯥꯏꯕꯗꯒꯤ ꯖꯦꯛꯁꯟꯗꯨ ꯐꯣꯟ ꯇꯧꯔꯛꯏ ꯑꯦꯅꯤꯅ ꯍꯜꯂꯣ ꯀꯩꯝ ꯈꯜꯂꯨꯔꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯩ ꯍꯥꯏꯔꯤꯅꯣ ꯃꯥꯅ ꯅꯨꯄꯥ ꯃꯨꯟꯕꯤ ꯅꯨꯄꯥ ꯀꯅꯥꯝꯇ ꯀꯣꯏꯗ꯭ꯔꯤꯗꯣ ꯅꯍꯥꯟꯈꯩ ꯑꯩ ꯅꯨꯄꯥ ꯄꯥꯝꯂꯤ ꯕꯣꯔꯦ ꯀꯥꯏꯅ ꯌꯥꯝ ꯊꯤꯅ ꯆꯩꯔꯛꯏ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯩ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯀꯣꯏꯁꯨ ꯀꯣꯏꯅꯗꯅ ꯑꯩꯅ ꯌꯥꯝ ꯄꯥꯝꯖ ꯇꯥꯈꯤꯅꯤ ꯇꯜꯂꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯈꯪꯅꯔꯁꯦ ꯌꯥꯔꯕꯣ ꯌꯥꯏꯌꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯨꯀꯣ ꯍꯣꯏ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯐꯣꯟ ꯑꯃꯃꯨꯛ ꯂꯥꯛꯏ ꯖꯦꯛꯁꯟ ꯁꯣꯅꯤꯌꯥꯅ ꯀꯅꯥꯒꯅꯣ ꯉꯁꯥꯏꯗꯒꯤ ꯋꯦꯇꯤꯡ ꯂꯩꯔꯤꯁꯦ ꯑꯁ ꯗꯤꯞꯀ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒ ꯑꯣꯏꯅꯤ ꯅꯆꯤꯟ ꯊꯤꯅꯨ ꯍꯧꯖꯤꯛꯇ ꯗꯤꯞꯀ ꯋꯥꯔꯤ ꯁꯥꯟꯅꯩꯅꯤ ꯃꯥꯅꯁꯨ ꯅꯪꯒ ꯋꯥꯔꯤꯕꯨꯗꯤ ꯁꯥꯟꯅꯔꯝꯃꯦ ꯍꯥꯏꯔꯛꯑꯦ ꯗꯤꯞ ꯍꯦꯛ ꯐꯣꯟ ꯊꯝꯈꯤꯕꯒꯅꯦ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯄꯥꯕꯨꯡꯅ ꯀꯩ ꯒꯥꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯅꯪ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅꯅꯦ ꯑꯩ ꯍꯌꯦꯡ ꯊꯧꯒꯥꯏꯔ ꯂꯥꯛꯀꯦꯌꯣ ꯑꯌꯥ ꯏꯋꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯣꯏꯕ ꯄꯨꯕꯤꯌꯨꯀꯣ ꯀꯣꯏ ꯆꯠꯇꯣꯏꯅꯤ ꯀꯩꯅꯣ ꯑꯉꯥꯎꯕꯁꯤꯗꯤ ꯅꯪ ꯄꯨꯗ꯭ꯔꯗꯤ ꯀꯅꯥ ꯄꯨꯗꯣꯏꯅꯣ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏ ꯍꯦꯛ ꯐꯩ ꯅꯪ ꯈꯣꯟꯖꯦꯜ ꯇꯥꯕꯒ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯖꯦꯛꯁꯟꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯅꯨꯡꯁꯤꯕꯩ ꯀꯥꯏ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯕꯩ ꯄꯥꯝꯂꯒ ꯌꯦꯠꯇꯅ ꯁꯤꯅꯤꯌꯦ ꯂꯛꯖꯔꯤꯗ ꯉꯥꯎꯕꯤ ꯀꯣꯏꯕꯤꯕꯩ ꯋꯥꯅꯤ ꯂꯧꯕꯩ ꯋꯥꯗꯤꯅꯦ ꯅꯥ ꯀꯣꯔꯤ ꯄꯥꯕꯨꯡꯅ ꯅꯣꯡꯃ ꯏꯃꯥꯁꯤꯗ ꯍꯥꯏꯈꯤꯕꯗꯣ ꯅꯨꯄꯥꯅꯤ ꯅꯨꯄꯤꯕꯨꯗꯤ ꯀꯣꯏꯁꯅꯨ ꯅꯤꯁꯥ ꯆꯥꯗ꯭ꯔꯒ ꯂꯣꯏꯔꯦ ꯇꯧꯕꯗꯕꯨ ꯅꯨꯄꯥ ꯃꯣꯏ ꯍꯥꯏꯗꯨꯅꯁꯨ ꯃꯤꯒꯤ ꯃꯆꯥꯒꯤ ꯏꯖꯠ ꯃꯥꯡꯕꯗꯤ ꯌꯥꯔꯣꯏ ꯃꯁꯤꯃꯗꯤꯅꯦ ꯅꯆꯥꯗ ꯍꯥꯏꯌꯨ ꯑꯗꯨꯒ ꯁꯨꯝ ꯀꯣꯏꯕ ꯅꯨꯄꯤꯒꯅꯦ ꯂꯧ ꯇꯧꯕ ꯅꯨꯄꯤꯒ ꯈꯦꯠꯅꯕꯅꯤ ꯏꯃꯨꯡ ꯀꯣꯏꯕ ꯍꯩꯗꯧꯕ ꯂꯝꯆꯠ ꯐꯖꯕꯤ ꯏꯪ ꯇꯞꯄꯤ ꯄꯣꯔꯛꯎ ꯍꯥꯏꯌꯨꯀꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯨ ꯆꯨꯝꯗꯤ ꯆꯨꯝꯃꯤ ꯁꯣꯅꯤꯌꯥꯅ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯀꯩꯁꯨ ꯅꯠꯇꯕ ꯌꯥꯔꯣꯏ ꯅꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯗꯣ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯕ ꯑꯁ ꯏꯆꯥꯒꯤ ꯒꯥꯔꯤꯁꯦ ꯏꯃꯧꯅ ꯁꯣꯏꯗꯅ ꯄꯥꯝꯂꯅꯤ ꯍꯥꯏꯔꯛꯏꯕ ꯑꯗꯨꯏꯅꯤꯗ ꯑꯣ ꯏꯀꯣ ꯕꯣꯛꯁꯇꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯐꯩꯌꯦ ꯐꯕꯅꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯅꯪꯒꯨꯝꯕ ꯅꯨꯄꯤꯒ ꯄꯨꯁꯜꯂꯗꯤꯅꯦ ꯑꯩꯁꯦ ꯐꯨꯕꯗꯅꯦ ꯃꯨꯁꯂꯥ ꯇꯥꯔꯅꯤ ꯏꯕꯦꯝꯃ ꯑꯩ ꯊꯝꯃꯒꯦ ꯍꯌꯦꯡꯅꯦ ꯄꯨꯡ 11 ꯕꯣꯔꯣꯏ ꯃꯈꯣꯡꯗ ꯉꯥꯏꯔꯝꯒꯦ ꯀꯣꯟꯅꯤ ꯍꯣꯏ ꯅꯨꯡꯁꯤꯕꯧ ꯉꯥꯏꯔꯝꯃꯣ ꯗ꯭ꯔꯦꯁꯇꯣ ꯅꯩꯔꯛꯎꯀꯣ ꯅꯩꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯟꯅꯗꯤ ꯕꯥꯏꯛꯅꯤ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯦꯟꯗꯔ ꯋꯥꯡꯈꯠꯂꯛꯄꯒꯤ ꯗ꯭ꯔꯦꯁ ꯅꯩꯔꯛꯀꯅꯤ ꯑꯣꯀꯦ ꯕꯦꯕꯤ ꯊꯝꯃꯦꯀꯣ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯖꯦꯛꯁꯟ ꯑꯩꯈꯣꯏ ꯐꯥꯗꯔꯒ ꯃꯥꯗꯔꯒꯅ ꯄꯨꯡꯐꯝ ꯁꯣꯏꯅ ꯄꯣꯛꯄꯩꯔ ꯈꯪꯗꯦꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ 9 ꯀꯣꯏꯔꯛꯄꯕꯨ ꯑꯐꯕ ꯖꯨꯠ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯗꯦꯗꯀꯣ ꯑꯟꯊꯣꯛꯄ ꯂꯥꯏꯕꯛꯅꯤ ꯀꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯍꯦꯔꯣꯏꯟ ꯑꯣꯏꯗꯧꯕ ꯑꯝꯇ ꯅꯠꯇꯦ ꯁꯄꯣꯔꯇꯤꯡ ꯑꯦꯛꯇ꯭ꯔꯦꯁ ꯉꯥꯛꯇꯅꯤ ꯑꯣ ꯒꯣꯗ ꯅꯨꯄꯤ ꯑꯐꯕ ꯄꯤꯌꯨ ꯃꯥꯂꯦꯝ ꯁꯤꯟꯊꯨꯡꯅꯅꯦ ꯔꯣꯃꯥꯟꯁ ꯇꯧꯒꯦ ꯍꯥꯏꯁꯤꯅꯤ ꯂꯥꯎꯔꯒ ꯉꯥꯡꯕꯗꯨꯗ ꯃꯕꯣꯛꯁꯤ ꯍꯦꯛꯇ ꯆꯪꯉꯛꯏ ꯁꯅꯥꯅ ꯏꯁꯨꯁꯅꯥ ꯀꯔꯤꯅꯣ ꯂꯥꯎꯔꯤꯗꯨꯕꯣ ꯑꯩꯒꯕꯣ ꯄꯥꯈꯪ ꯐꯥꯔꯛꯄꯒꯤ ꯅꯨꯄꯤ ꯀꯣꯏꯅꯤꯡꯉꯦ ꯑꯗ ꯖꯨꯠ ꯆꯥꯕꯤ ꯑꯝꯇ ꯐꯪꯗꯕ ꯑꯗꯨꯒꯤ ꯒꯣꯠꯇ ꯙꯔꯅꯥ ꯐꯝꯕꯅꯦ ꯍꯦ ꯅꯍꯩ ꯅꯁꯤꯡꯒ ꯇꯝꯈꯣꯀꯣ ꯉꯥꯎꯁꯤꯟꯅꯒꯅꯨ ꯅꯁꯥꯅꯕꯨ ꯐꯔꯗꯤ ꯑꯐꯕ ꯅꯨꯄꯤ ꯙꯃꯥꯗ ꯂꯩꯔꯛꯀꯅꯤ ꯐꯠꯇꯕꯩꯗꯤ ꯀꯅꯥꯁꯨ ꯂꯩꯔꯣꯏꯀꯣ